ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯒꯤ ꯋꯥꯔꯣꯜꯁꯤꯡ ꯃꯤꯌꯥꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯁꯦꯌꯔ ꯇꯧꯖꯔꯤ꯫ ꯂꯥꯟꯐꯝꯗ ꯆꯪꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯁꯦꯝꯅꯕꯒꯤꯗꯃꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯃꯥꯡ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯥ 7 ꯍꯦꯜꯂ ꯐꯥꯎꯕ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯍꯟꯅ ꯌꯦꯡꯕꯤꯗꯅ ꯂꯩꯔꯦ꯫ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯜꯂꯛꯂꯕꯁꯨ ꯃꯁꯥꯒꯤ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯇꯅ ꯂꯥꯟ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝ ꯂꯩꯊꯣꯛꯈꯤꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯧꯖꯤꯛ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯂꯥꯟꯐꯝꯗ ꯆꯪꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯂꯣꯏꯅꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯀꯌꯥꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯅ ꯂꯥꯟ ꯍꯥꯏꯕꯁꯤꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤ ꯋꯥꯠꯂꯕꯗꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯥꯟꯐꯝꯗ ꯆꯪꯗꯨꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯈꯨꯜ ꯉꯥꯛꯄ ꯈꯨꯟꯖꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ, ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯑꯇꯩ ꯂꯥꯟ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯑꯉꯝ-ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔꯗ ꯐꯨꯔꯥ ꯗꯂꯥꯟꯗ ꯅꯨꯡꯉꯥꯏꯅꯕ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯂꯩꯔꯤꯕ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯝꯅꯃꯛ ꯄꯥꯡꯕꯤꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯇꯥꯟꯁꯤꯜꯂꯤꯕ ꯁꯦꯜꯁꯤꯡ ꯁꯤꯕ ꯃꯇꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯔꯩꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯂꯥꯟꯐꯝꯗ ꯆꯪꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡꯅ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯔꯛꯇ ꯊꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯚꯤꯈ꯭ꯌꯥ ꯅꯤꯕꯒꯨꯝ ꯅꯤꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯝꯒꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯗ ꯑꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯚꯤꯈ꯭ꯌꯥ ꯅꯤꯒꯗꯕ ꯅꯠꯇꯦ꯫ ꯏꯁꯥ-ꯏꯁꯥꯅ ꯈꯪꯅ-ꯈꯪꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯖꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕꯗꯒꯤ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯊꯣꯛꯇꯨꯅ ꯚꯤꯈ꯭ꯌꯥ ꯅꯤꯕꯒꯨꯝ ꯅꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯕꯤꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯅꯤꯃꯛꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗ꯭ꯔꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯕꯅꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯃꯤꯟꯅꯕ ꯇꯥꯏ꯫ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯋꯥꯠꯄ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯑꯔꯩ-ꯑꯔꯩꯕ ꯁꯦꯟꯐꯝ ꯄꯨꯊꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯅꯕ ꯃꯔꯝ ꯑꯣꯏꯒꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎꯆꯦ ꯑꯃꯗꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠꯊꯠꯄ ꯉꯝꯂꯣꯏ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯐ꯭ꯔꯤ ꯊꯥꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤꯁꯤꯡꯅ ꯑꯇꯝꯅꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯀ꯭ꯔꯥꯏꯝ ꯋꯥꯔ ꯆꯠꯊꯗꯨꯅ ꯃꯩꯇꯩ ꯃꯤꯍꯥꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯌꯥꯏ ꯂꯝꯒꯤ ꯗꯤꯜꯂꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯤꯁꯥꯡ ꯊꯥꯗꯨꯅ ꯊꯝꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯥꯟꯕꯨꯡꯒ ꯄꯥꯡꯈꯛꯅꯔꯦ꯫ ꯂꯥꯟꯒꯤ ꯃꯩꯆꯔꯥꯡ ꯅꯪꯂꯕ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯩꯕꯥꯛꯇꯒꯤ ꯍꯨꯔꯥꯟ ꯂꯣꯟꯅꯥꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯈꯤꯕ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯊꯥ 10 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯗꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯗꯕꯒ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯃꯆꯠ ꯆꯦꯟꯕ ꯂꯨꯆꯤꯡꯕꯁꯤꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯅꯦꯛꯂꯒ ꯃꯤꯇꯩ ꯃꯤꯌꯥꯝ ꯃꯨꯠꯊꯠꯅꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯌꯦꯡꯂꯤꯕ ಮಿꯠꯌꯦꯡ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯑꯥꯔꯌꯥꯟ ꯒ꯭ꯔꯨꯞꯀꯤ ꯏꯟꯗꯤꯌꯥꯟꯒꯤ ꯃꯤꯌꯥꯝꯒ ꯁꯛꯆꯨ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯃꯗꯤ ꯅꯥꯠꯀꯤ ꯆꯠꯅꯕꯤꯗ ꯃꯥꯟꯅꯗꯕꯒꯤ ꯃꯊꯛꯇ ꯃꯣꯡꯒꯣꯂꯣꯏꯗ ꯀꯥꯡꯂꯨꯞꯀꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯑꯣꯏꯕꯒꯤꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ-ꯃꯄꯨꯁꯤꯡ ꯃꯣꯡꯒꯣꯂꯣꯏꯗ ꯀꯥꯡꯂꯨꯞꯀꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯆꯍꯤ 5,000 ꯍꯦꯟꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯕ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤ꯫ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤꯕꯒꯤ ꯍꯧꯅꯕꯤ ꯃꯁꯥꯒꯤ ꯂꯣꯟ, ꯃꯌꯦꯛ, ꯆꯠꯅꯕꯤ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯖꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯃꯅꯤꯡꯇꯝꯕ ꯉꯥꯛꯅ ꯄꯥꯜꯂꯛꯈꯤꯕ ꯑꯗꯨꯉꯩ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯅꯤꯄꯨꯔꯕꯨ ꯈꯨꯟꯅꯥꯏꯕꯨ ꯏꯪ ꯀꯨꯝꯖꯥ 1994ꯗ ꯚꯥꯔꯠꯀꯤ ꯐꯤꯕꯥꯟꯅꯨꯡꯗ
namtin tinsinhankiba aduda pendaba lamdam asigi miyam maraktagi pendaba kholaw lawrakhi masimak lamdam asigi laik laisu heiraba manglam chatta oikiba amadi tunglam chatta oirakadabasing khangba energetic oiban harol kaya na makhoi gi mangkhraba mning tamba amuk hanna hanjil hangani haibagi pandamda khulai paibagi movement gi wathok lairi wathok asibo bharat laingakna unlawful organization lona yadaba kanglupni haina athingba pibagi thabak chathari phuruk ki maning tamba amuk hanjil hananaba khulai paibagi lalhau chathariba singbu laksinanaba Armed Forces Special Power Act 1958 semdana lanmi da henba mihat mipun miot minai gi henba mapangal piduna lalhauba yauba amasung singnaba singbu au ba mafam da hatba pharaga pukhiba singbu thiba khangdana manghan khiba hingsai tambagi thawong sing chathaba leptri khulai paiba lalhaup sing laksina naba hot nabagi mingda micham miyam da nongmai chingdol onsinduna extra judicial killing chathabada phakraba matung thiba khangdana manghan khiba mioi lising samanga henbagi victim family singi maikaidagi leibak asigi khwaidagi wangba wayel loising Supreme Court ta achumba wayel phang hanbinabagi damakta wakat lairi Manipur gi wathok asi political gi oiba waroisin puraknaba hotnabagi mahut lanmi gi mapangal na waroisin puraknaba hotnariba asigumba leibak asigi mathakta foreigner chin kuki jodna narco terrorist singna landa tona makhoi gi oiba tokhaiba leibak semna naba hotnariba asitana karigi damak minungsi gi mieng libano makhoi gi mathakta law amade military gi oiba action lokhat phamthoi chahi lising manga henbagi puari leijaba Manipur gi apunba saktam manung amasung mapan gi mioi kanglup amatana thugaiba ngamloi apunbagi saktamda singnarakpa khudingmak maraibak ningba mitei athauba mapari mamom singna matam punamakta lepri haibasini